Manipur Top Trending News na tungan-tungan ba wala da source hindi ko tsarga. Mata-matang di oiba maru oiga ipaw sing tatuk kan jari. Ahan headline da Bisnupur district hangba relief camp singi matangda manungapan fauna uhanba yadabra. Bisnupur ki relief camp singda nupi angang yaw na miyoy kya lay bage haidina RTI gi kuthangda ang lubata wahang mapung phadi haidina pakumpir tre. Warden na pubada mahiroi taraga mga sokpatagi pulis na case ama lakot kre. Laingak semna na ba BJP ki MLA sing na dilida chat pa haibasi yam na ikay ba fawi o igohi. Lepak semhan bina ba dilida taksin na ba chat liba BJP ki MLA sing ga unabagi tanja central leader sing na pilik labadi resign tawba tabani yang kumar. Miyo any lupa la kontraga nipan WY EG ani ga kona na fare gari dagi sel munba ani fare hari. Tongkai na bata Royal Enfield tongba ani sokle. Modigi Leingakta lepa sigi lan tumpun amag miyoy kharada amati mafam kharada tungkhanduna thamna ba honare Joyram Ramesh pau sandong na pijari ahan bata warden na pubada mahiroi taraga mga sokpadagi pulis na case ama lakot kre. Juvenile Justice JJ Act 2025-2015 na nga siliba ngan singda ihan khanghan ba amasung taifam nai na pu chaiba yade haibasu school amagi authority na pikliba mahiroi sing pu chaibagi thagokti leptan thokli mamang thagi kun gatare ki numidang kung taraga minute ni furom tarpada Thawal district ki Lilong Maren Khulda leiba Union Lenga ki Ministry of Education ki makhada lingliba Samgra Shiksha Abhiyan ki makhada hangba rehabilitation school ama oidiba Netaji Subhash Chandra Bose Awasya Vidyalaya da tamliba mahiroi taraga mga school sigi boys hostel da warden on leiba MD Azimuddin Kauba miyoy amana tamthina pubadagi asok apan nangduna hospital da pokotuna laikana kre hairi. Tagbo sigi matangda Lilong police na BNF ki section Tramaga Taraga Nipan bracket 2 amasung JJA ki section Umra mga gi makhada case malakotuna jinba hore. Police tagi phangba paw amagi matung ina mahiro sing puba chaibagi thagok adu October September kun ga taret ki numidang pung taraga minute nifu dagi taramathoi makhai fawgi manung da thokibani hairi. Tagbo adu da school sigi boys hostel gi warden wadiba MD Azimuddin na mahiro sing adu mahang na haiba yadi haiduna makutta paiba nichai amana mathang taifam nai na tamchina phuki thagbo aduda kibadagi mahiroi taraga mga adu hostel lagi nathokraga makai khangdana chenthok narki aduda lambi da leramba leika gi miyosing amadi Lilong ga leiba BSF personnel singna angang sing adu phachinduna kanbiki tungda Lilong police da paw pira matung angang singdu Lilong gi CSC da pukatuna laika nakibani hairi. Thagbo sigi matanga JDO John 3 Thawal na Deputy Inspector School ahumna inquiry committee ama semduna thagbo sigi matangda chinbasu haukhre hairi. Committee sina thinbagi report lakliba ningkokab numita JDO John 3 Thawal da pisin gadabani hainasu hairakli. Amaromdana Laingak semhan bina ba dilida taksinaba chatliba BJP gi MLA singa unabagi tanja central leader singa pilik tabadi resign tawba tabani siang kumar nasunga fongdorkli. Manipur da popular government ama lehenabagi damak BJP gi MLA singa central leader singda taksiluna ba dilida chatnariba asiga mari lena central gi lusingba singa MLA singa siga unanabagi tanja pilik tabadi resign tawba tabani haina Andro Assembly constituency gi BJP gi MLA Thongaujam siang kumar na fongdokhe. Wafam asing asi MLA masasu delida tanabagi damak Imphal airport tunglabada mafam aduda hanagi ngaitun lekpa pawmising hangba wahangi pakumpir duna mahang na fongdorkibani. Markita panbe abadi ngarang Chief Minister Oigadro Biren yauna BJP gi MLA kharaga diligi damak Imphal thadokrabani. Pawmising hangba wahangi pakumpir duna MLA TS siang kumar na hai handati MLA singa center lusingba sing unadaba yadi haiduna chap yungna leple aikoina aikoigi leader sing unage haibada yadabadi aikoina BJP gi MLA oina adumak leirubagi wan tok leite center leader sing unabagi appointment phangdabadi resign tawba ta natana atupa upai leite haina su fongdorakli. Amamda thangmaiban Assembly constituency gi MLA ke H Joykisna pawmising da hai MLA kharana hana dilida tungduna leirabani ngasi chaliba ekoisu makoiga unarga central leader singa punna unana ba honagani. Manipur da atu matamda popular government ama alakpagi othokba leirba haina hangmada maang na hai MLA singsu madugi thajaba amaga loina chalibani. Amaromda February 8 2025 ta Home Minister Amit Shah na resign tahonkiba BJP na luchingba Leingakta makal amatagi pham amata phangdrabasu thogalablamlaba matung amuk tokle haikiba MPP gi MLA Sheikh Nur Hassan na hai Manipur da Anouba leadership amagi makhada Anouba Leingakta ama yamna atem matamgi manungda laklagani haina thajai hari ke panbe yabadi February 8 2025 ki nungthil fawda lerkiba Manipur miyam gi Leingak adu Home Minister na tahon khraba matung tha adugi taraga homdodagi taraga suba Manipur Legislative Assembly animated suspension da thamlaga President Jul tala harkibani President Rol gi Leingak asibu
ahanba tha taruki matam loikibadagi amuk hana atopa tha taruki matam ama ngasi phawa hangdohalakibani amaramda haujimaki oina Manipur Legislative Assembly gi apunba MLA humpu leigadabagi manungda mamang chahigi aroiba sarukta MPP gi state unit ki president su oiramba NIC leikidabadagi member yankai ga mapan lekibani lemhoriba member yankai mapan asigi manungda BJP kumseng oina tarkiba MLA masingna kuntragani thoini aduga JDU gi oina kumja 2022 da pangthokpa mikhalda MLA taruk tarkibagi manungda mangana BJP da yauksinkhibadagi party asigi MLA masing kuntraga tare leiribani MLA kuntraga tare ki manungda Manipur gi separate administration pigadabani haiduna demand tawba ko kijo group ki MLA tara gi manungda BJP gi kumseng MLA tare yauribani pausi asina phangba atopa paulikul amada ngarang Biren yauna BJP gi MLA kharana Delhi gi damak Imphal thadokra matungda ngasi Manipur Legislative Assembly gi speaker TH Tekabata yauna MLA taraga mathoi Delhi gi damak Imphal thadokre hairi MLA tara mathoi asigi manungda MPP gi MLA Sheikh Nur Hassan su yawi hairi amaromdana Modi Leingakna lepa asigi lanthum punamak mioi kharada amadi mafum kharada tunghanduna thamnana ba honare Joyram Ramesna asumna tem tarokli Modi Leingakna lepa asigi lanthum punamak mioi kharada natraga mafum kharada tunghanduna thamnaga tunglaba lanthum asigi kuthangda power paina ba honare haina Congress ki General Secretary in charge Communication Joyram Ramesna phongdokre mahangna hai mioi kharagi mafumda lanthum punamak tungduna lehelakpagi thouong asina lepa asida leiriba miyamda India gi apunba lanthum yentokpagi balance ama lehendabana maram oiraga miyamda chauna khudong chadaba mayok nahali PM Modi na lusingba center Leingakna lanthum sing asibu makoiga chanaba mioi natraga makoigi oiba mafum kharada tunghunduna thamnana ba honaribasi democracy gi hawai thatnaba honabaga chap manai mafum kharada lanthum tumhanduna thamnaba honarpagi khongthang oina PM Modi na lusingba center Leingakna hairibasi angnabagi damak makoina kanagadaba policy amasung program kya puthokli masina maram oiraga India asi malemgi billionaire singi anuba hab warpagalunena lepa asida ka hena sel paiba mioi sing masing chahi khudingi hengalakli adubu miyamgi awana hanthar labra haina hagengbadadi maningomda humho oduna lei haina thengnari lepa asigi mioi million kyana nomagi chara awba ningthina phangdana hingnaba honaringaida lepa asigi lanthum pungnamak supnagi mioi lising amaga chatuk romda paisinduna leire lanthum paisinduna leikiba amasung deputation da balance lektaba lepa asida achauba similongi oiba inequality ama lehelakle inequality asina lepa sinba thungna social security lehelakduna miyamda pendaba amadi karino ama wahang hangbugum aunake power nexus na maram oiraga lepa asigi industrial kharadi leptana hena haina ina kunba miosing oirakli PM Modi lenga ki policy sing asi yauriba industrialist sing asida hena khudong chaba pinaba policy ngatani masina maram oiraga lepa asida leiba micham kyagi opportunity mahanduna nahakya kangaunaduna leire haiki amaromdana Bisnupur ki relief camp singda nupi angang yauna mioi kya lei bage haiduna RTI gi khutangda hanglubada wahang mapung fadi haiduna pakum pia khidre May 2023 dagi hauklaga haujik phawda araiba warochin poruktiba Manipur gi tamthiriba lal asigi aropom oikiba Churchandpur district ka tainariba Bisnupur district ta lajener pa IDP singi damak khwaidagi masing yamna relief camp hangba district ama oiribasu district asigi relief camp singda nupi angang yauna mioi kya lei bage haina Right to Information RTI Act Section 6 Bracket 1 gi makada hanglubada wahang asi back amasung not specific oibo wahang ni haiduna district asigi Deputy Commissioner masana kuyek piduna khundakiba pakum chirolda phongdorakre hairi matang chida panba yabadi Bisnupur district ki manung chaliba kunga taret Moirang Assembly Constituency da irang asi haukodagi relief camp kya hangdokre amasung makhojikna kya leiri haina Moirang hiwangbam laikai dagi mi ama RTI gi khuthangda August ama 2025 ta hangkiba wahangi pakum oina August kunga manga 2025 ta DC masana pirakiba pakum dadi Moirang AC gi oina punna relief camp kun hangki adubu relief camp taruk close toksilaba matungda relief camp taraga mari leiri haina pakum lakibani aduga Moirang AC gi ta hangba relief camp singda IDP kya leibagi haina hangba wahangi pakumda lanjener pamioi lising mari changa ga nipung nithoi lei haina pakum lakibani adum oina mak Moirang yangbom leikai dagi mioi amana August ama 2025 ta hangkiba wahang singi pakum ta adugi kunmanga da DC masana kuyek piduna piraktabasu masigi matung mamang thagi amada Moirang pansang lekai dagi mioi amana RTI khuthangda hangkiba wahang asidi DC ki maikai dagi back amasung no specific oibo wahang ni hairaduna DC office ki maikai dagi pakum piba ngamde har kibani video si pawdamada soikiran kiba wasu mapigani channel si bunuk sibiduna share amadi subscribe to bibi damo haini tan thar pa khundok sari amadi makhatana myam gi seba tawba ngamba ojege